Mamit mana ichong chongi. Aran mathabak tawrubagi haunabi pakat manbe sumna tawribra haina sukhali. Mapuroi bada mahakna wahi amata kangthokta tawriba thabaksi khanganba uganba mapuroi bana khanglamgadra haina supakatjai. Tambakta tumliba marol thoktriba angangduda wari sari. Napana chana leiminabado uba phangkidra imabo. Macha thoiba ima se yam war. Nangi baba nasu waruba ngamdi. Nang baba phanglambagi aisu ngasidi nungaiba saruk machitsi phangbani. Haying ichadi imagum nangi bababu wathasan ganuko. Maramukba ahalaman masakhangba mayamu nungsiba ngamba uyuko. Ima icha ikhoy hungi punsise punna leiminaw haina tamlamdong mandre. Adupo aina napada lolibase lotabasu yadabani. Aine khangalubada aigi awabadi khara kokibase. Adupo maching pataba nangi babana khandada asawa pudoktuna magi aningba hek pangthor abadi khudong thigani. Nangi babana awaphamda tabado ima yengningde. Angangdugi thabak waida makuna sumbiduna tapna pop-up thabiri. Aduga muk makutna phone da lamduna George da call tawi. Switch off hairami. Switch off hairapduda amuk kharadi pakatjai. Lamnaga leibaga laptokna khanbikidra haibagi awabadusu mikupsida tanja jada phawri. Amuksu charam tham khangda ngakchanaram gadra wajai. Ningai kanba ningai jawdo. Kaitawrjano kari muktarjano. Thabak chilla jalane. Adubu off thamamdi thoktina. Tuminang hawakal khali. Ngasidi mamit managa chongbaga leitafam khangde. Aduna manemdo ina phone tawrami. Achara supai khalaga. Bema. Hawi ma. Chumna sum tawrakpani ima. Chai sing unabirabro. Unadawre thongba loire. Nangdi charabro. Chadriye imana budi loiramani. Chabado khara khara yamna chawko. Handang numit afaba ma yengaga aikhoisu imau lawba laadabani. Hoi ma, aisu ima baba loina uningi, thuna lawba lawko. Kaisu kaideda kayambu kuina lainige. Aina hora iba ipamda imaga babaga gi manakta leibabu leitho. Ima hoi karimtane imauda nungaitaba leite. Isudu uningbagi sum tawbani. Manemna phajatokpa mabu chamna khanbiba nungsibiba matawsida ma sarawjai. Ima aise babagi magana nungairamodra haidana muksu khali. Ima hoina aigidamakta wabiriba mayamse aina udabana ti ima. Ima udane kanam kaimta hek lana khanba leite ko. Adui sarukne wakhal nungai na leyu. Ima na toina laktabadi nangsu khangi dongai. Thabak mayamse aduna lakpa sangdabani. Hoi ma. Ado madi kaida lekige thabak halakhrabro. Pahila uro kada leiramni. Aine kolga jatabaduda thabak halakdrijatna khaluri. Yani deima pothajarsano kona tawrage. Achara do khara nokjai tamnana call tawrapagi maramsu hojikta da bab tari. Imane magi kada chaluge pahalake ngak payuko. Hoi ma. Imausu chai singunna tho. Isudi tungkhrabra. Tungkhri ima. Ningaisu phatabada lori. Hanadi khara phayene khalambani. Hojikti ningai mapi ole. Mapa laurini. Koi bungosune pinganda ningai khupata mani phatkidrabajani. Tamna nokfe tawraga tari wari sana sanadana George ki yumirokle. Thongda thilaga machanupabu kori. Bungo tabro thongse mukta hangune. Mamana korokpaduda thong hangi aduga changsinkhraga sofa dang phomkhre. Achara nongmi machagi manakta changsilaga phone do pirami. Se kaino payune sene. Isam lamaga dum achara di thokre. George su kanano khangdabana nakungda thamaga lei. Tuminna hello fo haide. Dada phana sawrabasu phana tension amada lemlabasu tamnagi khonjal jitabada adum thamoida mayanga manadaba ihul ama phawri. Ingna phawrakpa ataba ihul. Nungsiba ihul pamujaba ihul. Dada tadrabo. Dai. Phone se jati kaidawragi. George walole. Kisudogde off tarmani mayaw khidre. Adu dada numit aphaba mathirabro yengabo. Karam kanda tarage. Imana numit aphaba haise karam numit yadoino. Yengage imaga khanarage.
Kadai chaloge ngasi? Mi amu unarui kaidawrage? Kaisu tawde. Ibu chingnabra. Kumakti adumak makhadom tari. Dada, aina dadagi mafamda arunba kaya thamnamlabasu nangmu nungsibadadi ai kaidawngda minam loi minamge su khande. Mina uramena tamakpa adui hangbani. Ai nangonda kai chingnadoino. Wakal khara yangi aduga oinarap tongnu sari. Adui phone off thamira mina pau tam ena. Nate. Chai singdo phajana chatho. Kisuna tabada khambalinena pochai de taina gano. Ai nangmu nuksibadi arhan mamta tawroi. Ai gi thamoi se yam singi. Adai de singdrasu nangmu nuksibadadi yamna. Ai su khangi. Nangdi chai sing jakhrabo. Chadri phone off hangu ko. Nangi status online last in udabada ai nungaiti. Nupa du sujiktada nongmi tawre. Hangi. Phare nangsu chak chatho dada thamage ko. Hoi. Phone da tamna nakongdagi thangthare. George to aduga masa khangda nokfe tawri. Kudak office ki siznaba mobile da sim chat hapjinduna phone da off hangkhre. WhatsApp status amu hangkhre aduga tamna da text amu su thajilami. Off hangi. Reply yenga masu nongmi tawjei. Sanaya gi matai manau do numidang wari khanarami. Tumam daini na phamungdani loin hipnare. Handak hapta sida ichagi manakta chatlasi. Aduga chai yamani leiraga themduni yenglasi. Sida namdana purakpre abra habado yengasi. Sanaya ina aduda yum inkol sidi kamdo baba. Isena khara sinahan batane tana kari du paile. Isa dagi henba lam thum le ponte. Isa na siyang iralni. Sanaya matanta maralay rabikum machinna ningamdana solai. Umna maksi thokani khandauda aina thokhalari. Madi maralay tabanina mumon nokna awat palay ta hinglarari. Aduga igi isana ningamda hinglari. Mapunsigi nungayba singhaminok phangakini thajadrida. Kunjo tanja chari khandana magi nupida wari. Aina ngaklibadi nangi chakhotaba wakhaldudani. Miyoibana suk chakhotaba matamsida nangi athenba wakhalse yamlali. Nubi noina khit heline. Nubi maselda noknaba hunaba. Aduga aina heli haina napal kabse. Masa ababa pokpoisu show off tawninggani. Sana lupa phije chaksada hendoktana uthokpada lemjadaba matai manawgi nungsinaba phau social media lekai masung mamanabida show off tawraga leme khaline. Aduga mana nubi khudimak nangi wakhal chelabadi victim oihrabi kayase karam hingba ngamgani. Masidagini suicide thogalakpase. Adubu suicide tawribi victim singdo thongna lebidi chingdi. Aduga kibana losan kiba singsu pangdabani. Makhoigumba kharasina phatraba makhoidadi yani khanaka hinjala ibanine. Kunjosu wari amadagi ama mari samnuduna hojigi oiriba ahongma madi mana khanba apama pamdaba kharasu hari. Yengoi hojik matam sidabu sengna haigene. Janabi oire chakhole haiduna chakhotpai matau tame. Apabadi amata tamde karide tami. Foreign country gi phajabali chatto tamle. Leisa hakchang pithokpagi chanabi sida luplare na khudingma. Agaubu setpa thungdaba dress kar sechilaga heroine saba kaya masu tholai. Problem se makoi gi dress nati kokta chakhotpa watpa apabu uba haitaba nupa singdadine. Makoi ne seliba dress na phataba wakhal chelhaline. Foreign country da sibes da seliba dress kanamata na yengnadi. Adubu mafam sidadi kitang hakchang uba phijeta matin taba minanami. Mindset se chakhotaba mayam ama leibana hayu singu haibani. Mahusagi phajaraba maitei khoigi chatnabi nongmagi mutharakle. Luhongba phange mahusagi ichamjambadu oidre. Mata mamadadi mapuroibagi mineng makhada magi nupi singna hingjarami. Mapuroibana yadaba thabak tongnaramdi. Mapuroiba singnasu magi nupi singbu hakchang tangkai oiri khana nungsibi. Adubu phataba kaya amasu leikidaba nati. Phataba singdugi khuttagi nanthoknaba haiduna lona nupida power sinai. Adubu lodubu niyom chumna sijinabasu yauri. Lona khunai oina sijinabasu yawi. Masina maram oiraga thaina ngai conservative oiramba yamna oiba matamduna hena phaba matangsu yaudaba natine. Hojik amadi hokhiba matamdugi miyoibana uhenba custom ki kanaba kanadaba animak balance manana loina lei.
ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯍꯥꯁꯤꯡꯅ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯕꯨ ꯑꯃꯟꯕꯅꯤ, ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯩ ꯄꯥꯝꯗꯦ꯫ ꯉꯥꯡꯕ ꯌꯥꯕ, ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯃꯁꯥꯅ ꯌꯥꯗ ꯅꯝꯗꯨꯅ ꯃꯁꯥ ꯁꯣꯛꯄꯤꯈ꯭ꯔꯕꯤ ꯀꯌꯥ ꯑꯃꯅ ꯕꯤꯛꯇꯤꯝ, ꯑꯗꯨꯒ ꯃꯁꯥꯅ ꯌꯥꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯂꯣꯟꯅ ꯍꯛꯆꯥꯡ ꯄꯤꯊꯣꯛꯄ ꯉꯝꯕꯤ ꯃꯈꯣꯏꯗꯤ ꯐꯣꯡꯂꯨꯗꯕꯅ ꯃꯃꯜ ꯋꯥꯡꯕꯤ ꯁꯥꯗꯨꯅ ꯍꯤꯡꯂꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ꯫ ꯑꯅꯤꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯂꯨꯔꯕꯗꯤ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯊꯥꯛ ꯋꯥꯡꯕꯁꯦ? ꯀꯔꯝꯕꯗꯅ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯐꯝ ꯊꯣꯛꯏ? ꯁꯅꯥꯌꯥꯏꯗꯣ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯨꯕꯗ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯋꯥ ꯉꯥꯡꯕ ꯄꯣꯛꯊꯣꯛꯇ꯭ꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯑꯃꯨꯛꯁꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦꯗꯅ꯫ ꯍꯧꯈ꯭ꯔꯕꯗ ꯍꯟꯖꯤꯟꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯦꯝꯗꯣꯛꯄ ꯇꯝꯃꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯥꯡꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯕꯅꯤ꯫ ꯊꯨꯅ ꯆꯠꯅꯕ ꯁꯤꯟꯁꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯗꯨꯒꯅꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯍꯟꯗꯛ ꯏꯔꯥꯡ ꯑꯃ ꯇꯧꯏꯀꯣ꯫ ꯃꯕꯨꯡꯒ ꯀꯥꯟꯊꯣꯛꯑꯒ ꯆꯠꯈꯤꯅꯤ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ꯫ ꯃꯕꯨꯡꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯉꯩ ꯈꯠ ꯑꯃꯨꯛ ꯇꯧꯈꯤꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯁꯦꯟꯅꯒꯦ꯫ ꯑꯌꯨꯛꯅꯤ, ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯇꯥꯝꯅ ꯃꯪꯒꯣꯜꯗ ꯐꯝꯂꯝꯃꯤ꯫ ꯃꯆꯥꯗꯨꯁꯨ ꯐꯛ ꯑꯃꯗ ꯃꯣꯝꯄꯥꯛ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯁꯥꯟꯅꯍꯜꯂꯤ꯫ ꯅꯤꯡꯉꯥꯏꯒ ꯇꯧꯕꯤꯗꯦ ꯑꯄꯤꯛꯄ ꯑꯉꯥꯡꯗꯣ ꯉꯁꯤꯗꯤ꯫ ꯊꯕꯥꯗꯣ ꯃꯥꯏꯊꯣꯡꯒ ꯃꯀꯥ ꯌꯥꯝꯅ ꯂꯥꯝꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯑꯝꯃꯤ꯫ ꯅꯍꯥꯟꯈꯩꯗꯒꯤ ꯈꯔ ꯍꯔꯥꯎꯕ ꯃꯁꯛꯅꯤ꯫ ꯃꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯀꯔꯤ ꯄꯥꯎ ꯂꯩꯔꯕꯅꯣꯅ ꯈꯜꯂꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯗꯥꯏꯃꯟꯒ ꯈꯨꯜꯂꯛꯄ꯭ꯔꯣ? ꯊꯕꯥꯁꯨ ꯃꯥꯡꯒꯣꯜ ꯗꯥꯏꯔꯤꯗꯨꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕꯣ? ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯍꯣ, ꯔꯁꯤꯌꯥꯗꯣ ꯗ꯭ꯔꯛꯇ ꯑꯣꯚꯔꯗꯣꯁ ꯑꯣꯏꯗꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯇꯤꯡꯉꯒ ꯂꯩꯔꯝꯃꯤꯌꯦ꯫ ꯁꯤꯖꯅꯨ ꯃꯍꯥꯆꯟꯗꯥꯟꯗꯣ꯫ ꯇꯝꯅꯥꯁꯨ ꯍꯔꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯊꯕꯥꯗꯨ ꯃꯆꯥꯒꯤ ꯁꯛꯐꯝꯗꯨꯗ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯎꯔꯒ ꯄꯥꯎꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯏꯆꯦ, ꯏꯃꯥꯗꯤ ꯀꯥꯎꯔꯦꯗꯅ ꯅꯪ ꯇꯥꯃꯣꯆꯧꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯟꯈ꯭ꯔꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯌꯨꯝꯗꯒ ꯌꯧꯔꯛꯇꯦꯅꯦ꯫ ꯇꯝꯅꯥꯁꯨ ꯇꯥꯃꯣꯆꯧ ꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯗ ꯑꯃꯨꯛ ꯃꯃꯥꯗ ꯍꯪꯉꯛꯏ꯫ ꯀꯥꯏꯗ ꯂꯩꯖꯥꯠꯅꯣ ꯃꯥꯗꯤ? ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯖꯥꯠꯂꯣ? ꯆꯠꯂꯣꯏ꯫ ꯑꯋꯥꯡꯒꯤ ꯇꯣꯟꯗꯣꯟꯕꯁꯨꯅꯦ ꯊꯕꯛ ꯄꯨꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯝꯇ ꯍꯪꯉꯨꯕꯅ ꯐꯔꯅꯤ꯫ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯀꯨꯏꯔꯣꯏ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯝꯅꯥꯁꯨ ꯋꯥꯈꯜ ꯈꯟꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯍꯔꯥꯎꯒꯦꯁꯨ ꯍꯔꯥꯎꯐꯝ ꯂꯩꯇꯕ, ꯍꯔꯥꯎꯔꯣꯏꯒꯦ ꯍꯥꯏꯔꯒꯅ ꯃꯁꯥꯗ ꯌꯨꯔꯝꯕ ꯇꯤꯡꯈꯪ ꯑꯃ ꯍꯟꯗꯣꯛꯈꯤꯕꯒꯤ ꯆꯩꯅꯥ ꯈꯔ ꯐꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯋꯥꯏ ꯈꯔ ꯁꯪꯕꯒꯨꯝꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯍꯥꯠꯀꯦ ꯈꯟꯕꯅꯤ ꯑꯩꯅ ꯃꯥꯕꯨꯁꯨ꯫ ꯃꯇꯦꯡ ꯌꯥꯎꯗꯕ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯄꯗꯤ ꯃꯥꯏꯊꯤꯕ ꯅꯪꯒꯅꯤ ꯈꯟꯅ ꯁꯛꯎꯗꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ꯭ꯔꯥ? ꯑꯩ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯥ? ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯗ ꯄꯣꯡꯈꯠꯂꯤ, ꯅꯣꯡꯃꯤ ꯅꯣꯡꯃꯤ꯫ ꯃꯆꯥ ꯊꯣꯏꯕ, ꯃꯃꯥꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯄꯥꯁꯨ ꯂꯩꯇꯕꯅꯤꯅ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯁꯥꯔꯨꯅꯤ? ꯅꯨꯃꯤꯠꯇꯨꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ꯫ ꯆꯦꯟꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯪꯉꯛꯏ꯫ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯆꯤꯡꯅꯍꯟꯕꯅꯤ꯫ ꯇꯥꯃꯣꯆꯥ, ꯑꯁꯨꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯉꯔꯥꯡꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯀꯩꯁꯨꯝ ꯆꯠꯇꯦ꯫ ꯅꯕꯨꯡꯁꯦ ꯏꯆꯜꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯐꯥꯎ ꯂꯦꯞꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯀꯥꯏꯗꯅ ꯆꯪꯕ ꯇꯟꯕꯩ ꯁꯨꯝ ꯇꯧꯕꯅꯤ꯫ ꯇꯝꯅꯥꯁꯨ ꯃꯕꯨꯡꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ, ꯇꯥꯃꯣꯆꯥ, ꯑꯩꯒꯤꯁꯨ ꯈꯟꯗꯦ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯩꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯍꯤꯡꯂꯤꯕ ꯑꯅꯧꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯔꯤꯕ ꯋꯥꯔꯤꯗꯣ ꯄꯨꯁꯤꯟꯕꯤꯔꯛꯂꯅꯨ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯤꯁꯤꯗ ꯇꯥꯃꯣꯆꯧꯅ ꯀꯩꯒꯤꯅꯣ ꯁꯨꯝ ꯈꯟꯖꯤꯜꯂꯤꯁꯤꯕꯣ? ꯆꯦꯟꯕ ꯃꯄꯤꯔꯥ ꯊꯥꯡꯉꯩ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯋꯥꯁꯛꯄꯁꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯜꯒꯤꯗꯃꯛꯇ ꯑꯩ ꯊꯕꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯈꯤꯅꯤ꯫ ꯃꯁꯤꯗ ꯑꯩꯁꯨ ꯏꯄꯥ ꯀꯣꯛꯄ ꯁꯛꯆꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯅꯕꯨꯡ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯁꯨ ꯑꯩ ꯑꯄꯦꯟꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯇꯥꯝꯅꯥꯅ ꯃꯕꯨꯡꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯇꯥꯃꯣꯆꯧꯅ ꯍꯥꯏꯗꯨꯕꯣ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯕꯕꯥ ꯏꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯀꯥꯟꯗ ꯇꯥꯃꯣꯆꯧꯅ ꯑꯩꯕꯨ ꯄꯣꯄꯝꯗꯅ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯕꯕꯥ ꯏꯃꯥꯒꯤ ꯃꯊꯪꯗ ꯑꯩꯅ ꯂꯃꯟ ꯇꯣꯟꯁꯤꯜꯂꯤꯕꯁꯦ ꯇꯥꯃꯣꯆꯧꯗꯨꯅꯤ꯫ ꯑꯩ ꯇꯥꯃꯣꯆꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤꯏ꯫ ꯃꯇꯝ ꯈꯔ ꯑꯩꯅ ꯇꯥꯃꯣꯆꯧꯕꯨ ꯋꯥꯔꯧꯏ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯩꯅ ꯇꯧꯁꯤꯟꯅꯕꯅꯤ꯫ ꯑꯩꯅ ꯇꯥꯃꯣꯆꯧꯗ ꯀꯃꯥꯏꯅ ꯋꯥꯔꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯩ ꯇꯥꯃꯣꯆꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫
ꯆꯦꯟꯕꯁꯨ ꯇꯨꯃꯤꯟꯅ ꯀꯞꯄꯗꯨ ꯊꯤꯡꯒꯠꯂꯤ ꯃꯃꯥ ꯃꯄꯥꯅꯤꯗꯨꯁꯨ ꯅꯥꯀꯟꯗ ꯐꯝꯂꯤꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯅꯕꯗꯨꯁꯨ ꯍꯔꯥꯎꯖꯩ ꯆꯦꯟꯕꯅ ꯋꯥ ꯁꯝꯖꯜꯂꯤ ꯄꯣꯊꯥꯖꯔꯨꯔꯣ ꯇꯥꯃꯣ ꯆꯧꯁꯨ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯔꯦ ꯑꯗꯨꯏ ꯇꯧꯕꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯟꯃꯟꯕꯅ ꯑꯩ ꯇꯧꯐꯝ ꯈꯪꯗ ꯌꯨꯝꯗ ꯍꯟꯖꯜꯂꯛꯇꯕꯅꯤ ꯖꯣꯏꯅ ꯍꯥꯏ ꯑꯆꯧꯕ ꯑꯗꯨꯝꯅ ꯃꯇꯨꯡ ꯇꯧꯅꯨꯀꯣ ꯁꯤꯗ ꯂꯩ ꯁꯤꯗ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗꯗꯤ ꯄꯥꯈꯠꯅꯕ ꯇꯥꯕꯅꯤ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯚꯥꯞ ꯇꯥꯎꯀꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯃꯃꯥ ꯑꯉꯥꯡꯒꯤ ꯆꯥꯛ ꯅꯨꯡꯒ ꯑꯝꯇ ꯊꯤꯕꯤꯅꯕ ꯇꯧꯔꯣꯅꯦ ꯊꯕꯥꯁ ꯍꯧꯒꯠꯂꯛꯏ ꯍꯣꯏ ꯍꯣꯏ ꯊꯤꯔꯨꯔꯒꯦ ꯁꯣꯝꯗꯁꯨ ꯀꯨꯃꯥꯔ ꯃꯃꯥ ꯃꯆꯥ ꯀꯟꯅ ꯂꯥꯎꯅꯔꯤ ꯀꯩ ꯁꯥꯔꯤꯁꯦ ꯍꯥ ꯀꯩ ꯁꯥꯔꯒꯦ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕꯗꯨꯗ ꯅꯠꯇꯅ ꯅꯪꯁꯨ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯩ ꯁꯔꯥ ꯁꯜꯂꯦꯗꯅ ꯑꯗꯨꯒ ꯅꯪꯅ ꯃꯥꯡꯍꯜꯂꯝꯃꯦꯅ ꯊꯣꯛꯂꯛꯄ ꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯂꯦꯗꯅ ꯖꯣꯔꯖ ꯃꯄꯥꯗ ꯑꯣꯟꯈꯠꯂꯒ ꯈꯨꯝꯃꯛꯏ ꯑꯩꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯒ ꯕꯕꯥꯗ ꯆꯤꯛꯄ꯭ꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯣꯞꯅ ꯁꯤꯖꯤꯟꯅꯔꯦ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯑꯣꯚꯔꯗꯣꯁꯇ ꯁꯤꯕꯅꯦ ꯍꯥꯏꯗꯣ ꯑꯗꯨꯅ ꯕꯤꯀꯤꯗ ꯈꯔ ꯊꯤꯒꯠꯍꯜꯂꯨ ꯕꯤꯀꯤꯁꯨ ꯇꯥꯔꯗꯨꯅ ꯃꯆꯤꯟ ꯈꯨꯝꯅ ꯃꯄꯥꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯒ ꯁꯤꯈꯤꯕ ꯃꯤꯗꯨꯒꯤ ꯑꯩꯅ ꯀꯩꯗꯧ ꯊꯤꯒꯠꯇꯣꯏꯅꯣ ꯑꯩ ꯁꯤꯕꯨ ꯃꯤꯔꯦꯝꯂꯣ ꯃꯥꯂꯦꯝ ꯂꯨꯝꯅꯕ ꯄꯣꯛꯄ ꯃꯆꯥꯅꯤ ꯁꯤꯈꯤꯁꯅꯨ ꯗꯦꯟꯃꯥꯔꯛꯇꯣ ꯕꯤꯀꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯍꯩ ꯈꯨꯁꯤꯗꯨ ꯅꯤꯁꯥꯅ ꯁꯨꯛꯑꯣꯏ ꯑꯣꯏꯔꯦꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯇ ꯇꯥꯃꯣꯒ ꯇꯥꯃꯣ ꯔꯁꯤꯌꯥꯒꯅ ꯋꯥꯏ ꯆꯥꯏꯔꯕꯅꯤ 4 ꯀꯥꯞꯄꯒꯤ ꯇꯦꯕ꯭ꯂꯦꯠ ꯆꯥꯕꯒꯤ ꯌꯨ ꯊꯛꯄꯒꯤ ꯁꯤꯗ ꯑꯩꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯌꯦꯜꯂꯨꯗꯧꯔꯤꯕ꯭ꯔꯣ ꯇꯥꯃꯣꯒ ꯔꯁꯤꯌꯥꯒꯒꯤ ꯌꯦꯡꯅꯕꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯒꯩ ꯂꯩꯔꯤ ꯅꯤꯁꯥꯅ ꯐꯨꯜ ꯁꯤꯖꯤꯟꯅꯔꯒ ꯊꯥꯏꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯗ ꯄꯨꯂꯞꯅ ꯂꯣꯏ ꯊꯥꯒꯠꯂꯝꯅꯤ ꯑꯗꯨꯗ ꯀꯃꯥꯏꯅ ꯑꯩꯅ ꯌꯦꯜꯂꯨꯆꯣ ꯍꯥꯏꯕꯅꯣ ꯇꯥꯃꯣꯗ ꯅꯠꯇꯅ ꯑꯩꯁꯨ ꯐꯠꯇꯕ ꯃꯌꯥꯝꯕꯨ ꯀꯟꯈꯠꯄ ꯌꯨꯅꯤꯐꯣꯔꯝ ꯗꯤꯖꯔꯕ ꯇꯧꯗꯕ ꯁꯔꯚꯦꯟ ꯑꯣꯏꯅ ꯎꯍꯟꯕꯤꯅꯕ ꯁꯤꯟꯕꯤꯔꯅꯨ ꯕꯕꯥꯁꯨ ꯅꯆꯥ ꯐꯠꯇꯕ ꯌꯣꯛꯈꯠꯄꯤꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯒꯦ ꯍꯥꯏꯕꯅꯣ ꯉꯁꯤ ꯐꯥꯎꯗ ꯑꯆꯨꯝꯕ ꯀꯌꯥ ꯑꯔꯥꯟꯕ ꯑꯣꯜꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯣꯛꯂꯛꯏꯕ ꯕꯕꯥꯅ ꯃꯈꯥ ꯇꯥꯅ ꯑꯩ ꯇꯥꯃꯣꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯩ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯐꯖꯅ ꯇꯧꯒꯅꯤ ꯍꯟꯖꯤꯟ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯗꯦꯟꯃꯥꯔꯛ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯎꯄꯥꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯀꯟꯅ ꯍꯦꯛꯇ ꯊꯤꯟꯗꯜꯂꯤ ꯀꯨꯃꯥꯔꯗꯣ ꯌꯥꯝ ꯁꯥꯎꯅ ꯗꯦꯟꯃꯥꯔꯛꯇ ꯂꯥꯎꯔꯛꯏ ꯕꯤꯀꯤꯁꯨ ꯃꯈꯨꯠ ꯈꯜꯂꯨꯗꯦ ꯑꯩꯅ ꯃꯇꯨꯡꯗ ꯇꯥꯃꯣꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯕꯒꯤ ꯂꯃꯟꯅꯤ ꯈꯜꯂꯒꯦ ꯉꯁꯤ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯕꯁꯤꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯜꯂꯤ ꯃꯈꯥꯗꯅ ꯗꯦꯟꯃꯥꯔꯛꯅ ꯂꯥꯍꯧꯔꯤ ꯃꯤꯅꯥꯏ ꯃꯆꯥ ꯀꯌꯥ ꯊꯤꯖꯥꯕꯧ ꯅꯣꯏ ꯂꯩꯌꯦꯅ ꯀꯔꯤ ꯀꯥꯟꯗꯣꯏꯅꯣ ꯍꯥ ꯀꯔꯤꯅꯣꯕ ꯀꯥꯟꯗꯣꯏꯁꯦ ꯀꯨꯃꯥꯔ ꯑꯃꯨꯛꯇ ꯐꯨꯗꯕ ꯃꯆꯥꯗ ꯐꯨꯕ ꯍꯧꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯊꯥꯖꯜꯂꯤ ꯑꯗꯨꯕꯨ ꯗꯦꯟꯃꯥꯔꯛꯁꯨ ꯃꯄꯥꯗ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯔꯤ ꯐꯤꯕꯝꯗꯨꯗ ꯕꯤꯀꯤꯗꯨ ꯄ꯭ꯔꯞ ꯑꯃꯨꯛ ꯀꯥꯗꯨꯒꯤ ꯆꯦꯟꯊꯔꯛꯇꯨꯅ ꯃꯌꯥꯝꯕꯕꯨ ꯐꯨꯙꯔꯛꯏ ꯃꯄꯥꯡꯒꯜ ꯐꯕ ꯃꯁꯥ ꯀꯟꯕ ꯕꯤꯀꯤꯅ ꯍꯦꯟꯕꯅ ꯐꯨꯗ ꯃꯌꯥꯝꯕꯒꯤ ꯀꯥꯗ ꯃꯌꯥꯝꯕꯕꯨ ꯄꯨꯁꯤꯟꯈꯤ ꯀꯨꯃꯥꯔꯗꯤ ꯃꯆꯥ ꯑꯍꯜꯅ ꯉꯁꯤ ꯎꯠꯂꯛꯏꯕ ꯃꯑꯣꯡꯗꯨꯗ ꯊꯥꯖꯗꯕꯅ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯍꯜꯂꯛꯀꯦ ꯇꯧꯔꯛꯈꯤꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯛꯑꯝꯃꯤ ꯁꯤ ꯌꯨꯝꯅ ꯐꯠꯇ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯏꯄꯥꯒꯤ ꯑꯆꯧꯕ ꯏꯁꯥꯅ ꯅꯪ ꯅꯄꯥ ꯏꯄꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯑꯣꯏꯔꯦ ꯈꯪꯉꯤ ꯍꯧꯖꯤꯛꯇꯗ ꯈꯪꯉꯛꯏ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯥꯄꯜ ꯀꯥꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯎꯠꯊꯣꯛꯍꯜꯂꯨꯕ ꯃꯈꯨꯗ ꯁꯦꯜ ꯋꯥꯇ ꯊꯥꯗꯣꯛꯂꯨꯕꯅ ꯑꯁꯨ ꯐꯠꯂꯛꯇꯕꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯃꯥꯁꯨ ꯌꯥꯎꯅ ꯁꯣꯏꯔꯦ ꯍꯥꯏꯕ ꯈꯪꯉꯛꯏ ꯁꯣꯏꯔꯕ ꯀꯥꯟꯗꯗ ꯈꯛ ꯃꯆꯥ ꯁꯦꯝꯂꯛꯄꯗ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯦ ꯈꯪꯂꯛꯏ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯖꯣꯔꯖ ꯃꯆꯤ ꯎꯡꯕ ꯂꯦꯞꯄꯝꯗꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯎꯔꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯑꯗꯨꯕꯨ ꯇꯥꯝꯅꯥꯒ ꯂꯥꯞꯅ ꯂꯩꯕꯁꯤꯗ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯈꯜꯂꯛꯏ ꯃꯃꯧ ꯀꯧꯔꯨꯅꯕ ꯀꯦꯂꯦꯟꯗꯔꯗ ꯇꯠꯅꯕ ꯌꯦꯡꯃꯤꯟꯅꯔꯝꯃꯤ ꯀꯨꯟꯖꯣꯅ ꯍꯪꯆꯤꯠꯁꯤ ꯅꯤꯅꯤ ꯄꯥꯜꯂꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯇꯠꯅꯗꯦꯅꯦ ꯍꯪꯆꯤꯠ ꯑꯣꯏꯅ ꯆꯠꯂꯒ ꯂꯧꯕꯤꯔꯨꯔꯁꯤ ꯃꯃꯥ ꯏꯅꯝꯃꯅꯕꯨꯗꯤ ꯃꯣꯏ ꯊꯤꯜꯂꯛꯑꯒꯦꯅ ꯍꯥꯏꯕꯅꯤ ꯃꯔꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯑꯗꯨꯗ ꯉꯥꯏꯔꯒꯨꯝꯁꯤꯗ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯅꯪꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯣꯏ ꯕꯕꯥ ꯖꯣꯔꯖꯁꯨ ꯊꯕꯛ ꯆꯠꯅꯕ ꯀꯨꯝꯊꯔꯛꯑꯝꯃꯤ ꯃꯆꯥꯅ ꯀꯨꯝꯊꯔꯛꯄꯗꯨꯗ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯆꯠꯇꯧꯔꯕ꯭ꯔꯥ ꯍꯣꯏ ꯕꯕꯥ ꯆꯠꯅ ꯈꯣꯡꯊꯥꯡ ꯂꯦꯞꯇ ꯈꯨꯝꯃꯛꯄꯅꯤ ꯆꯠꯊꯣꯛꯎꯔꯣ ꯑꯗꯨꯒ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗꯤ ꯇꯧꯅꯨꯀꯣ ꯍꯣꯏ ꯕꯕꯥ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ ꯊꯧꯗꯣꯔꯛꯂꯦ ꯃꯌꯨꯝꯗꯒꯤ ꯑꯦꯔꯣꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯜꯂꯤ ꯑꯦꯔꯣꯟꯁꯨ ꯔꯤꯡ 3 ꯈꯤꯡꯕꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯝꯃꯤ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯂꯥꯛꯑꯔꯣꯏ ꯍꯟꯗꯛ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯈꯔ ꯂꯥꯏꯊꯣꯛꯄꯁꯤꯗ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯀꯩꯒꯤꯅꯣ ꯌꯥꯔꯣꯏ ꯊꯕꯛ ꯌꯥꯝꯃꯤ ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯃꯤ ꯑꯗꯨꯏꯅꯦ ꯇꯣꯂꯃꯣ ꯑꯣ
Nangi natu manak chatpagi thabak tur tolongo. Oi, nataimada natu kaina bebar yaw tawno. Horkanu ka ingoda ai saura ha. Ibai bungo paktabadi tawran. Nachal nupise ai ginakta leri kha kawin. Pura thamro. Nangonda sawningmado nachal loina tainarke. Kai chanaribaduga wadunama. Wasibu chanaba khak sungang legadro. Gyan tamandana boring tree aduna sono chubo mutamage tawani. Paktre nang. Nangonda ga napkrabo paktre kaina ga haisibo. Ayuk chak toklapagi chaba tumnaba nangisibo khadang exercise lo. Sum tawbunida nupina thokba cha insangsi khara toina chaningba. Thuna tungkradi amuka charedana. Enjele mabungai hondoina. Nang kanana imana boirum haige. Yarase phare ai ngasi delaroge thamage somda yada tawini nangna phajana warsu wana silamo. Erungi pakhum ngaida phone da kakak thalaga gari do mafam amada tharklami. Sumnong nongningdana nokfe tawri. Walage aina nangi damakta tawbunga moida balaite haibase thabak noina. Nangi sariba matha pomba aigini aigi. Nangna fana lotunasu aina khangdabam taliti. Nangi wakhal nangi thamoi nangi punsidi aida loina yaukre ai yoikre. Aduna aina khangdaba leiti. Nangi thamoina pambaduso ai tawge.